Nungsiba Tilunaussing, Ngasi Queen Kaanaba, Allah.gi Fajaba Minglensing series though, Al-Qahhar.gi Matangda, Hajik Punna Kaanaba, Al-Qahhar, Kudum Channamba Mapu, the dominant. Asing bani Mahaki, Mahak Allah ne. Matan kaktani, Leite Manab Natraga Saruk Yaminab. Lakhad pangambani Punna Makpu. Taibang paan bagi away bagi kongset as niyam niti amagi makhadane. Niyam niti as Allah gine. Niyam niti as sukanagum mising na mahusagi kanglol hainisu arta hanab yawe. Masimadi chummi madudi kanglol asigi mayok te chatlabadi madugi fal na mangzaba. Awa ana natana karisu oide. Kudam wayna thawai pan basingal magi akoi bagi mahusaga khallam semlagu lay. Masigi khalbu ecological balance haine su khangnai. Khallasi kaibadagi haibadi industry sing masing hengalak badagi thadok lakpa maikhuda carbon dioxide nungsit ki kuyom de hengalak panal carbon dioxide chupsillagal oxygen thadok lakpa upal wapal yan thatpa umang wamang kok thok lakpa dagi male mai sa hengal lakpa nungzu nungsagi chang kairakpa amadi soro hon bada oxygen gi sarukta hu chen ba carbon dioxide ki chang yamne yawrakpa dagi ahing basing da khudong thiningai oihalakli amadi nungsit ki leirol da numittagi lakpa ultraviolet ray chupsil hoba ozone gi leirol sing kai tharaktuno ahoba mafam fanglakli asigumba mahusagi niyam asi miyoi batana magi akoibaga mari leina khakke khallaga ngaknabu hotnai amasung bigyan gi paujel su asimakne tawigumba sung islam na dia sumna tambide mapugi khutsem singi marakta hak ngakna na batambi hak asigi matangda munna khanglaba amasung ngakna duna chatlabadi mahusamadi ahing basingal lainaba mari asi chetsil hanbatan nattana mi masana allahga lainaba hak mi masana masaga lainaba hak mi masana atopa miga lainaba hak mi masaga atopa jiva singal lainaba hak mi masaga thawai pandu pot singal lainaba hak amadi taibang pal asuppaga lainaba hak sing asi thawsana kanagumbana chatlabadi malem taibang pan asida karigi santi ingthaba punsi fangloidabake islam da hak sing asigi chap chaba mapung faba adu leibana islam asi hakki dharma natraga mahusagi dharma haine su khangnai asina hai nakhoi thibra Allah gi dharma nataba ama mahangonda changjaba ngakne asmanam sung prithvi da leiriba pumnamakna masana yaningna natraga yaningdana amasung mahangonda makhoi punuk hanjingani Allah Ta'ala gi asuppa tawba ngamba mahaki khutsem pumnamakna masana khangna natraga khangjadana changjaba ngakne kanagumana awanagi matamda mahaki minglawdaba natraga mapu thajadaba mak oirabasu masagi nungda awanungagi mikupsingda mapu amagi minglawdrabasu mapungning mathamoida leisinduna ingthabagi haurakfam amathidaba kana yawbage ingthabagi haurakfam adu atay natte Allah Ta'ala ne madugi tungda mahakna mapungning onsinki Nomadolda amasung madana maikhu oiringayda amasung haiki prithibida lago nakhoi animak nasana yaningduna natraga yaningdaduna makhoi na pau khumki aikhoi lakjare isana yaningduna ahang bataibang malang pangi maikayda sumaki niyamgi natraga Pangalgi wangmada karigumba amata haidoktuna chapangamde. Amasung mahakna namduna tawhali numit amasung thawu makhoigi mathau thaudang sing
Makhoi khuding chatli magi lambida akaknaba matam ama fauba. Thangai sengnamak mahakti pangan bani yamna ngakpi haibane. Numit amasung graha upagrahana singbana pulga semba numit ki imung manung aikhoi gi saur zagat amalai. Saur zagat ki khal kaidaba changsat asigi kanglol asibuni namdana tawhanba natraga aikhoi lakjare ishana yaningduna haina Qur'an gi ayat pankribase. Asupa mahaki wangmada khutsem gi potsing amadi taibang miyoi poksing bu irat puja tawkrabal. Lamfaina krabasingda Allah Ta'ala na hai. Laitin oina khanaribasing. Makhoi sing namde tengbangba makhoi bu latjaribasing bu. Natraga namde tengbangba nakhoi masagi fauba. Makhoi pumnamak mapu mahangna sem kibangakni. Taibang Punna Allah Ta'ala gi thabak thoram khal ani lay. Ahan ba mahusagi oiba amasung ani subana thoidok mahusagi oiba. Aikhoi gi ayuk nungthil gi punsi asi ahan ba mahusagi kanglol gi makhada chathare. Masigi manungda mahangna thawpang hanbiri tawigum kari gumbada thoidok hendokpo oithokpa sing malemda thokle. Taseng namak Allah di pangal laybani pot pum namakim mathakta. Pramana da Hazrat Ibrahim alayhi salam na Namrod Amadi Mahaki mapabung na laitin makhal makha kayagi murti sadun irat pa adu thadok na bamsung Allah tabu ning na bahayruba Amadi murti sing adubu manghan takahalubagi damakta mayjaw thaduna maynung de hingna Hunjin ki. Tawigum basung Hazrat Ibrahim alayhi salam khambi may chakhide. Allah Ta'ala ne yathang pibi ki. He may nang ing thaw amasung khudong thibal laytasano Ibrahim da. Allah Ta'ala di mahusagi kanglol basu khudum challe. Allah na karigumba ningbiravadi mahagna Louthokpi bangamme makhoigi Taanaba amasung unabagi pangal. Taseng namag Allah di sakti laybani pot pum namakim mathakta. Al-Qahhar haibasi kay hirgi namduna tawhan bangambagi chatharakpa Allah gi Minglen ne. Fazilat hanna Minglen si solabade nafs ki haibadi indri gi Apaambasing khudum de lakane. Amasung nungi thawagi ing thabalay aran badagi Amadi yekna badagi hingani. Nungsiba ngasigidi asifawang khanginarasi matangi episode Al-Wahhab thoy hena pina bangamba mapu the all-giving Matangda khangminase. Nungsiba video asibi now kuding magda share to bidrum makhoi basu khanghan bada sarbi abiyu.